Nung yam sabra. Heng đi là nè. Không bao giờ. Như rồi. Cây cha cái nào? Anu cha cái bà. Sabiu. Yari ngay sabiu cái tâm ni yar cái sa à pote. Ha. Yari ngay mà tâm ni sa cái tâm này bà. Nangi tôi là bụng to. Phải được tám thì phải là ra phải tân tập mình ta khai ra mà ra đây đi. 심 주피로. 아이 심 뭐이다 니까 심 필요 하이 노 하기다 와. 유비 하바까 들어. 유비 하바 들어. 하바까 노. 이제 소화리디. 하포. 누가 cái hấp tông này nôm đi. Nôm chay không có. Nôm chay. Cái này gì đi. Anh đâu phải cái khác kinh nghiệm này à bữa chỉ đã kia làm thế không chứ cho mà cái gì này cái chỉ là cái à gì sau đó đi mà xem đi rồi ba cái phát kia là hậu gì nào đi cùng làm mà tara mangani ai qua cho xí lò ngang gì prim phulki mẹ em qua cho xí lò prim phulki qua vô đi prim phulki qua cho xí lò mi năng này thầy cha cho là ma quả ra rồi sinh khởi cái bỏ cái pin nó sinh ra cái kia phi cái bỏ pin rồi sinh bỏ pin cái lúc con sao này nhà cây ô sinh bỏ cái lúc con sao này bỏ pin cha đồ này đi cái nung cha ô lâm cha mẹ em qua ra xí lô pin phuki qua ra xí lô qua offer tàu jadi ngasih dia customer cái treat lấy tàu anh free đó 나전이 기디 과 말이 망아 비자니 아 야래 김기래가 모로키 야니 따라 꿀래래 꿀니 푸망아래래 푸망아 싱을 버다 지래 그거 싱을 버다 하지 응 버다 따라지래 응 뻥카이 nó cái gì nè người ta mà đi chứ con cá po cốc lô rồi á rồi vẫn gì phải sao đi kìa người ta vẫn gì qua giá xíu mà xí đi qua trip tàu tin này lao cái này vậy thôi là bên nó tụ cán xí vô nằm bol khá sao nhưng mà đây hoàng quay đi em đang đây hoàng quay rồi đi rồi cũng mà này mà này bà này thôi bà em na ham ăn bra adum na adum quay lên rồi này mày hôm qua tập thất cái lò mà xí đi cái nào nó vậy hả đi em cái kia vào đây ở đây vay cái kia vào mày ra kilo mà đi Toko paya ni maka mày ra kilo mà đi maka Toko paya cái nào đó lo mày em mày ra uống luôn cái gì ngác lên không nào bi kharibam nào bi kharibam je khoi tei ma ching tham gi to mali da ha ha về đây chúng tôi giờ thằng tính là tài áo tiền cỏ à dạ jelly lệ cái ai pide ông tahu lên nanti saling berpiro orang ama
ꯅꯪꯒꯤ 90 ꯆꯣꯀꯣ 90 ꯀꯩꯅꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨ ꯑꯅꯤ ꯂꯧꯕ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀ꯭ꯋꯥ ꯆꯥꯁꯤ ꯂꯥꯛꯑꯣ ꯀ꯭ꯋꯥ ꯑꯣꯐꯔ ꯇꯧꯗꯣꯏꯅꯤꯀꯣ ꯑꯩ ꯀꯁꯇꯃꯔ ꯉꯁꯤ ꯂꯣꯏ ꯂꯥꯛꯑꯣ ꯀ꯭ꯋꯥ ꯑꯃꯃꯝ ꯂꯣꯏ ꯄꯤꯖꯅꯤ ꯀꯤꯂꯣ 4-5 ꯊꯥꯡꯒꯠꯂꯒ ꯑꯃ ꯍꯥꯜꯂꯒ ꯅꯠꯇ꯭ꯔꯥ ꯄꯣꯠ ꯈꯔ ꯑꯣꯟꯖꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ ꯀꯗꯥꯏ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯅꯝꯕꯣꯜ ꯈꯥ ꯁꯟꯖꯦꯟꯕꯝ ꯑꯗꯣ ꯅꯤꯌꯔ ꯋꯥꯡꯒꯣꯏꯅꯦ ꯀꯣ ꯁꯤꯕꯨ ꯃꯇꯞꯇ ꯀꯌꯥ ꯑꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯣꯐꯔ ꯄꯤꯖꯔꯦ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤ ꯀꯤꯂꯣ 4ꯗꯤ ꯌꯥꯝ ꯆꯟꯖꯥꯅꯤ ꯃꯊꯣꯏ ꯌꯥꯎꯕ꯭ꯔꯥ ꯑꯁꯤ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯊꯦ ꯂꯧꯔꯒꯦ ꯍꯥꯏꯔ ꯃꯥꯏꯗꯣ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯣ ꯃꯥ ꯊꯝꯖꯔꯝꯃꯅꯤ ꯁꯨꯅ ꯇꯧꯋꯦ ꯍꯥꯏꯕ ꯂꯣꯏ ꯇꯧꯔꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯃꯃꯜ ꯉꯥꯟ ꯆꯪꯉꯝꯕꯗꯣ ꯅꯩꯅꯕꯗꯣ ꯑꯗꯨ ꯀꯥꯟꯅꯕ꯭ꯔꯣ ꯈꯔ ꯀꯥꯟꯅꯩꯌꯦ ꯍꯥꯏ ꯑꯩ ꯁꯨꯝ ꯄꯣꯠ ꯂꯣꯜꯂꯛꯀꯦ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯏꯃꯥ ꯃꯣꯏ ꯆꯤꯡꯊꯥꯝꯒꯤꯁꯦ ꯆꯥ ꯃꯅꯥ ꯀꯌꯥ ꯄꯤꯗꯣꯏꯅꯣ ꯍꯥ ꯃꯣꯏꯗꯥ ꯀꯌꯥ ꯑꯣꯟꯗꯣꯏꯅꯣ ꯃꯣꯏꯗꯥꯒ ꯇꯥꯒ ꯌꯥꯟꯁꯤꯟꯅꯔꯒ 5 ꯃꯣꯏꯗꯥꯗ ꯀꯌꯥ ꯀꯣꯜꯂꯤ ꯑꯇꯥꯗ ꯀꯌꯥ ꯀꯣꯜꯂꯤ ꯑꯗꯨꯗꯤ 5 ꯀꯣꯜꯂꯒꯦ 10 ꯃꯤꯛꯁ ꯇꯧ ꯀꯣꯜꯂꯧꯔꯒꯦꯀꯣ ꯃꯌꯥꯝ ꯗꯨꯀꯥꯟ ꯉꯁꯤ ꯑꯣꯐꯔ ꯂꯩꯖꯩꯀꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯅꯛꯄꯗ ꯂꯩꯕ ꯑꯔꯥꯞꯄꯗ ꯂꯩꯕ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯒꯤꯗꯃꯛꯇ ꯑꯩ ꯐꯨꯜ ꯑꯣꯐꯔ ꯇꯧꯖꯔꯤ ꯐꯨꯜ ꯑꯣꯐꯔ ꯑꯩ ꯃꯊꯪ ꯁꯨꯝ ꯍꯣꯇꯦꯜꯒꯤ ꯑꯣꯔ ꯃꯤꯒꯤ ꯗꯨꯀꯥꯟꯒꯤ ꯁꯨꯝ ꯂꯥꯛꯄꯁꯤꯡ ꯑꯩ ꯑꯣꯟꯖꯔꯛꯀꯦ ꯁꯤꯅꯥꯎ ꯃꯌꯥꯝ ꯃꯤꯅ ꯄꯣꯠꯁꯤ ꯌꯦꯡꯉꯗ꯭ꯔꯥ 150 ꯄꯣꯠꯂ ꯉꯁꯤꯗꯤ ꯑꯣꯐꯔꯅꯦꯕ ꯐꯨꯜ ꯑꯣꯐꯔꯅꯦ ꯉꯁꯤꯗꯤ Kamel láo Kamel manga đi ta na thara mi GP de paisa capture ani mùi đào thế nuôi đẹp vẫn trỏ rồi đi xô lâu rồi làm sum pot tầm kia sum miếng biu co
Kanano ay nahamali ay du kanano. Pwede niyo. Kasi hala ko yaktan mo do. Lamdo. Hai ma'am. Phải pale mula ke. Sinai father. Sinai phải father. Sinai phải mother. Cha yang kan tau si phải kitchen. Sida ne ao thong thong ka mubang to rai je. अच्छा खूप किचन लई आले त्या फरक आहे ना दुकान फुल नपवाने Sida ne na he mubang to rai je. किचन लई तवी नहीं नहीं Dai kitchen ke je. Em taya pa ma taya lai jari. Share to busing ngasi goi na khoi gi gift lai jagani ko. Share to view. Share to busing gift jagani. Share to ba kam ai to gift to jagani thao thao litar amam pi jagani. अच्छे लगते हैं Oh, sila English mai dia mangonda akoi hadaki Manipur board ki English ko subject nimitu da di mark nek to bine ma ne pitha be che ge be sa ya ni mai bra to la sam sino fa bdo नहीं थे dai kia stress sa ra ya ami de kwa ngasi di kwa lai thie roi da कना कहते वही ना ta bai ni चाह भाई सुनो दे नेबला दे याबो लई नहीं कहना o du ya सुनो वालों कह रहे नेबला वालों कह रहा बा lo ai to kha sa ani ma अनि वो लोग ami de ni kwa lai thie roi da ba lai de ni to la fa ngasi di power pack to ma lai da thie koi wa lai da नहीं नहीं थे sila koi ma nam kan na thong thak to ri je kon कॉमेडी का कोई kwa mari ta poi ya kanai kwa mari ta poi na sa mai di ki ro नेबला बड़ा kwa mari ta tap tha ge re ngasi dia sia to suno ti सुनो फिर तो नहीं दे नंग सुनो वाला लई बड़ा हंगे कुन ने दो ko la ge ar pa mari da ta ko ti thang da ro de sa हां हां लगे ya ta ni ko ba te lo chi ju na nu ma sam thong bai Ba tapi kan su u de da ngoi cái tao này ta thực ra là cái này nè mà cái này thực ra đi ra cái là đó ba tapi u de à tapi u đi phở đâu à qua tập thật kia cái 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 kia ni sai ya ge ga di cái gì ni su de di ki ke ani sai ya ga không đi cái cá mày đi em tôi dùng xem mà sắc bây giờ bạn cái cá mày đi मछा नाम बा मिधे cái cá mày đi này qua tập thật kia gì qua cái này qua mari tập khai mari rồi mà ngã rồi ma he to chalo da qua mà ngã tập khai là cái gì ko ni ti de ti ra ni na nơi pi đã nơi pi qua kia sang cái nông ta ha làm gì làm gì Ang chalo bigi po sa na rai po dito. làm gì à Oh, nơi chúng ta nông tôi qua kia sang làm gì vậy sa to once. Among. one should oh ở đây nông mà ta đi cái tăng basta khôi xài là sai nông mà ta tari tay ta là sai nè ayuk ngân nào có pagi tan cha bị kiếm cha là ni chắc thùng cầm tay mà mang tôm cha là ni chắc tụp kiếm cha ni baro đâm cha ni nông đàng em cha ni nông đàng chắc cha kiếm cha ni khát thiên tum bị kiếm cha ni ở đây mà ngã suy ba đây anh kita jam ekonomi tau itu Mati ya sa bje. ah So ya su ai ju kayam ti wa. Ti ting sa ni. Aduh, bayar tiga kamu bisa pamar dulu ya, apa apa ya? Kha di kem to bi ya ta ti ya. Ya thắc giờ rồi, ngà quay xa tàu tàu làm sao làm nhỉ? Xa tàu tàu làm sao làm nhỉ vậy? Cái mấy cái tổ chúng ta đi mấy cái chút tổ làm gì vậy? Di kem to bi. Aduh nih,
ꯀ꯭ꯋꯥꯁꯤꯕꯨ ꯀꯩ ꯍꯤꯗꯥꯛ ꯆꯥꯛꯈꯥꯏꯔꯣ ꯍꯥꯏꯅꯣ ꯃꯤꯒꯤ ꯄꯩꯁꯥꯅꯤ ꯌꯥꯝ ꯂꯣꯏꯁꯟꯕꯗꯤ ꯌꯥꯔꯣꯏ ꯇꯔꯥ ꯍꯥꯏꯕ ꯑꯣ ꯇꯔꯥꯒꯤ ꯑꯗꯨꯗꯤ ꯄꯤꯁ ꯂꯣꯏ ꯇꯛꯈꯥꯏꯔꯒꯦꯀꯣ ꯈꯔ ꯍꯥꯎꯕ ꯄꯤꯁ ꯂꯣꯏ ꯇꯧꯈꯥꯏꯔꯒꯦ ꯉꯁꯤꯗꯤ ꯏꯁꯄꯤꯁꯦꯜ ꯑꯣꯐꯔꯅꯤꯅ ꯑꯗꯨꯝ ꯇꯧꯊꯕꯒꯤ ꯔꯤꯄꯣꯔꯠ ꯊꯥꯒꯠꯂꯣ ꯍꯥꯏꯕ ꯀꯅꯥꯅ ꯑꯣ ꯉꯔꯥꯡꯒꯤ ꯅꯣꯡ ꯆꯨꯕꯗꯨꯗ ꯑꯁ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯇꯥꯎꯊꯕꯗꯤ ꯂꯩꯇꯦ ꯇꯦꯛꯊꯕꯗꯤ ꯈꯔ ꯂꯩꯕ ꯃꯥꯜꯂꯦ ꯎ ꯑꯅꯤ ꯑꯃꯗꯤ ꯇꯨꯔꯦ ꯑꯗꯨꯁꯨ ꯌꯨꯝꯕꯤ ꯑꯣꯏꯕ ꯌꯥꯕ ꯅꯥꯁꯤꯡ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯃꯅꯤꯡꯗ ꯑꯃ ꯃꯃꯥꯡꯗ ꯑꯃ ꯇꯨꯔꯦ ꯍꯦꯛꯇ ꯐꯣꯇꯣ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯥꯡꯗꯣꯛꯇ꯭ꯔꯤꯕꯅꯤ ꯍꯌꯦꯡ ꯂꯥꯛꯑꯀꯥꯟꯗ ꯀꯩꯅꯣ ꯇꯧꯅꯕꯅꯤꯅ ꯆꯍꯤ 10 ꯁꯨꯔꯝꯗꯥꯏꯗ ꯑꯦꯝꯄꯤ ꯂꯥꯛꯄꯗꯨꯗ ꯂꯣꯡꯈꯥꯛꯂꯣꯡꯉꯦ ꯀꯩꯅꯣ ꯑꯩ ꯄꯥꯁꯪꯗꯣ ꯑꯣ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯔꯖꯥꯠꯅꯤ ꯅꯨꯡꯁꯤꯠꯅ ꯄꯨꯈ꯭ꯔꯕꯕ ꯏ ꯊꯥꯔꯒ ꯐꯖꯅ ꯑꯁ ꯑꯗꯨꯗꯤ ꯐꯖꯅꯒ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯑꯃꯒ ꯐꯖꯅ ꯈꯤꯜꯂꯒ ꯊꯝꯃꯝꯃꯒ ꯑꯩꯈꯣꯏ ꯔꯦꯀꯣꯔꯠ ꯂꯧꯍꯧꯕ ꯑꯣꯏꯇꯥꯔꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏ ꯌꯥꯅꯤꯅꯦ ꯈꯣꯏ ꯑꯉꯛꯄ ꯆꯣꯞꯄꯐꯥꯎ ꯐꯪꯅ ꯊꯨꯒꯣꯡꯗꯦ ꯍꯦꯛꯇ ꯍꯥꯏꯁꯤꯅꯤ ꯍꯥ ꯈꯣꯏ ꯆꯣꯞꯄꯐꯥꯎ ꯇꯨꯒꯣꯡꯉꯦ ꯍꯥꯏꯁꯤꯅꯤ ꯅꯪꯒꯤ ꯁꯪꯗꯨꯗ ꯏꯃꯥꯏ ꯄꯦꯝꯃ ꯃꯣꯏꯒꯤ ꯁꯪ ꯄꯥꯏꯊꯣꯛꯄꯗꯅꯦ ꯑꯗꯨꯗ ꯈꯣꯏ ꯆꯣꯞꯄ ꯀꯥꯡꯕꯨ ꯂꯩꯕꯗꯣ ꯄꯥꯈꯠꯇꯅ ꯌꯥꯟꯕꯗꯨꯗ ꯄꯥꯏꯔ ꯆꯠꯂꯛꯑꯦ ꯃꯇꯦꯛ ꯑꯃ ꯅꯪ ꯁꯪ ꯄꯥꯏꯊꯣꯛꯄ꯭ꯔꯥ ꯄꯥꯏꯊꯣꯛꯑꯦ ꯍꯥꯏꯔꯒ ꯂꯣꯏ ꯍꯨꯟꯇꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯄꯨꯂꯞ ꯐꯨꯏꯅꯤ ꯑꯗꯣ ꯑꯃ ꯆꯥꯁꯤꯜꯂꯒꯦ ꯑꯩ ꯍꯥꯟꯅ ꯑꯃ ꯆꯥꯊꯦꯛꯑꯒꯦ ꯍꯥꯏꯔꯣ ꯀꯦꯁꯤꯔꯣ ꯁꯤꯡꯖꯨ ꯑꯗꯨꯗꯤ ꯑꯃ ꯆꯥꯊꯦꯛꯑꯣ ꯁꯦ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯑꯠꯆꯥ ꯁꯤꯡꯒꯩ ꯂꯦꯝꯃꯕ ꯑꯠꯆꯥ ꯀꯩ ꯍꯥꯏꯅꯤ ꯀꯗꯥꯏꯋꯥꯏꯗ ꯀ꯭ꯋꯥꯁꯤꯕꯨ ꯃꯣꯏꯗꯤ ꯂꯧꯀꯣ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯂꯧꯔꯛꯇꯕꯅꯤ ꯇꯨꯝꯃꯣ ꯑꯩꯅ ꯇꯞꯊꯔꯤ ꯀ꯭ꯋꯥꯗꯣ ꯆꯠꯂꯁꯦ ꯂꯤꯇꯔ ꯀꯌꯥ ꯂꯣꯏꯅꯣꯕ 5 ꯂꯧꯋꯦꯕ ꯄꯩꯁꯥ ꯄꯤꯈꯤꯕ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯑꯣ ꯌꯥꯔꯦ ꯑꯩ ꯌꯥꯝ ꯂꯧꯔꯛꯇꯕꯅꯤ ꯂꯥꯏꯅꯥ ꯇꯤꯟꯁꯦ ꯀꯥꯈꯠꯂꯛꯏꯁꯦ ꯇ꯭ꯔꯥꯏ ꯇꯧꯕ ꯉꯝꯃꯤ ꯅꯣꯡꯃ ꯄꯤꯗꯦ ꯃꯉꯥ ꯇꯔꯥ ꯌꯥꯡꯈꯩ ꯃꯉꯥ ꯀꯨꯟ ꯃꯉꯥ ꯑꯗꯒꯤ ꯀꯨꯟꯂꯣꯝꯒ ꯄꯥꯁꯜꯂꯣ ꯀ꯭ꯋꯥ ꯃꯉꯥꯅꯤꯀꯣ ꯁꯅꯥꯗꯤ ꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯆꯥꯇꯣꯟꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯦꯕ ꯅꯤ ꯂꯥꯏꯚ ꯊꯥꯔꯤꯅꯤ ꯅꯣꯏꯕꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ 20 ꯑꯃꯒ ꯀ꯭ꯋꯥ ꯃꯉꯥꯒ 20 ꯑꯃꯒ ꯍꯧꯖꯤꯛꯀꯤ ꯀ꯭ꯋꯥ ꯃꯉꯥ ꯑꯃꯒ ꯉꯁꯥꯏꯒꯤ ꯂꯨꯄꯥ 20 ꯑꯃꯒ ꯍꯧꯖꯤꯛꯀꯤ ꯀ꯭ꯋꯥ ꯃꯉꯥ ꯑꯃꯒ ꯁꯤꯡ ꯀꯩꯗꯧꯕ ꯑꯗꯨꯗꯤ ꯂꯨꯄꯥ 100ꯒꯤ ꯃꯉꯥ ꯍꯟꯇꯥꯔꯦ ꯁꯤꯡ ꯄꯋꯥ ꯑꯃ ꯄꯤꯈ꯭ꯔꯣ 30 ꯀꯨꯟꯊ꯭ꯔꯥ ꯂꯧꯔꯣ ꯁꯤꯡ ꯄꯋꯥ ꯑꯃ ꯄꯤꯈ꯭ꯔꯣ ꯁꯤꯡ ꯄꯋꯥ ꯑꯃ ꯄꯤꯈ꯭ꯔꯣꯕ ꯂꯨꯄꯥ 30ꯗ ꯑꯠꯆꯥ ꯌꯥꯗꯤ ꯌꯥꯗ꯭ꯔꯕꯅꯤ ꯀꯤꯂꯣꯗ 110 ꯄꯤꯔꯒ ꯂꯧꯔꯛꯑꯦꯌꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯁꯇꯃꯔ ꯑꯣꯏꯕꯒꯤ ꯑꯩꯅ ꯄꯤꯊꯔꯛꯀꯅꯤ ꯉꯁꯤꯗꯤ ꯑꯗꯣ ꯑꯁꯣꯝꯒꯤ ꯋꯥꯡꯒꯣꯏꯒꯤ ꯖꯒꯥꯗꯤ ꯑꯦꯝꯄꯤꯒꯤ ꯚꯣꯠ ꯊꯥꯗꯔꯣꯏ ꯍꯥꯏꯌꯦ ꯑꯦꯝꯄꯤꯒꯤ ꯑꯗꯨꯅ ꯐꯔꯦ ꯀꯩꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ 95ꯇꯨꯗ ꯁꯤꯒꯤ ꯁꯤꯡꯒꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯁꯤꯡꯒꯤ 30 ꯑꯃ ꯑꯗꯨꯗꯤ 125 ꯇꯥꯔꯦ ꯑꯗꯨꯗꯤ 530 ꯇꯧꯔꯗꯤ 375 ꯂꯦꯝꯃꯦ ꯑꯗꯨ ꯄꯤꯕꯤꯔꯛꯑꯣ 370 ꯍꯜꯂꯛꯑꯒꯦ ꯃꯉꯥ ꯑꯃ ꯑꯉꯥꯡ ꯃꯈꯦꯠ ꯄꯤꯁꯜꯂꯁꯨ ꯌꯥꯏ ꯃꯈꯦꯠ ꯄꯤꯔꯛꯑꯒꯦ ꯃꯈꯦꯠꯁꯤꯗꯤ ꯌꯥꯝ ꯀꯥꯟꯅꯩꯀꯣ ꯑꯗꯒꯤ ꯄꯣꯂꯤꯊꯤꯟ ꯑꯃꯨꯕ ꯑꯃ ꯂꯥꯜ ꯀꯂꯔ ꯅꯠꯇꯦ ꯕ꯭ꯂꯦꯛ ꯀꯂꯔꯒꯤꯅꯦꯕ ꯁꯦ ꯑꯝꯇ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯅ ꯍꯜꯂꯤꯁꯦ ꯀꯧꯔꯣꯔꯥ ꯏꯃꯥ ꯑꯩ ꯆꯥꯛ ꯇꯣꯉꯥꯟ ꯊꯝꯃꯣꯍꯦ ꯁ꯭ꯀꯨꯜꯗ ꯂꯥꯛꯇ ꯌꯥꯔꯣꯏꯍꯦ ꯆꯥꯛ ꯆꯥꯔꯛꯀꯗꯣꯏꯔꯥ ꯈꯪꯗꯦꯀꯣ ꯁꯦ ꯆꯥꯊꯣꯛꯈꯤꯔꯣꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯆꯦꯔꯪ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯀꯣ ꯆꯥꯎꯋꯦ ꯁꯦ ꯍꯥꯞꯆꯜꯂꯣ ꯉꯁꯤꯒꯤ ꯃꯊꯦꯜ ꯉꯥ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯃꯣꯇꯣꯔꯒ ꯈꯥꯃꯦꯟꯒ ꯀꯥꯡꯍꯧ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ
ꯌꯣꯡꯆꯥꯛꯀ ꯑꯃꯁꯤ ꯀꯩꯅꯣ ꯇꯤꯜꯍꯧꯒ ꯉꯥꯔꯤꯒ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯃꯍꯥꯎꯁꯤ ꯀꯝꯗꯧꯒꯗꯒꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯦꯁꯦꯖꯁꯨ ꯀꯅꯥꯝꯇ ꯊꯥꯕꯤꯔꯛꯇ꯭ꯔꯦ ꯀꯅꯥꯝ ꯊꯥꯕꯤꯔꯛꯇ꯭ꯔꯦ ꯄꯣꯠꯁꯨ ꯃꯌꯥꯝ ꯇꯝꯊꯣꯛꯑꯦ ꯍꯨꯃꯥꯡꯁꯨ ꯃꯌꯥꯝ ꯁꯧꯗꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒꯦ ꯁꯩꯒꯤ ꯗꯨꯀꯥꯟꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯒ꯭ꯔꯣꯁꯔꯤꯅꯦ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥ ꯆꯥꯕ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯣꯐꯔ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯀꯥꯏ ꯂꯩꯍꯧꯔꯦ ꯍꯁ ꯍꯧꯖꯤꯛ ꯏꯆꯥ ꯃꯆꯥ ꯑꯩꯒꯤ ꯁꯥꯏ ꯆꯥꯛ ꯆꯥꯅꯕꯒꯤ ꯀꯧꯊꯣꯛꯄ ꯆꯠꯂꯤꯕꯅꯦ ꯃꯝꯃꯦ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯄꯣꯠ ꯃꯌꯥꯝ ꯇꯝꯊꯔꯝꯃꯦ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯣꯏꯅꯀꯣ ꯀꯤꯂꯣ ꯃꯌꯥꯝ ꯑꯣꯝꯊꯔꯝꯃꯦ ꯍꯥꯎꯅ ꯆꯥꯕꯤꯔꯣ ꯆꯥꯛꯇꯨ ꯁꯥꯔ ꯀꯅꯥꯅꯣ ꯗ꯭ꯔꯤꯝ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣ ꯗ꯭ꯔꯤꯝ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯁꯤꯔ ꯇꯥꯏꯖꯝ ꯄꯣꯏꯅꯣ ꯃꯌꯥꯝꯒꯤ ꯃꯨꯛꯕꯥꯡ ꯇꯧꯖꯔꯤ ꯏꯁꯩ ꯊꯥꯔꯛꯀꯅꯣ ꯍꯥꯏꯕ ꯏꯁꯩ ꯈꯤꯇꯪ ꯂꯩꯊꯧ ꯖꯣꯇꯤꯟꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯖꯣꯇꯤꯟ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯔꯤꯅꯦꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯃꯁꯛ ꯐꯖꯕꯅꯦ ꯄꯥꯈꯪ ꯑꯔꯤꯕꯅꯦ ꯌꯥꯝ ꯊꯤ ꯂꯤꯔꯕꯅꯦꯁꯦ ꯑꯅꯤ ꯊꯤꯕꯤꯗ 35 ꯁꯨꯔꯕꯅꯦ ꯀꯨꯟ ꯁꯨꯗ꯭ꯔꯤꯌꯥ ꯑꯣ ꯆꯍꯤ 10 ꯁꯨꯗ꯭ꯔꯤꯌꯦ ꯌꯥꯝ ꯅꯧꯖꯔꯤꯕ ꯑꯉꯥꯡꯅꯦ ꯖꯪ ꯂꯥꯎꯔꯤꯕ ꯇꯒꯠ ꯇꯤꯛꯏꯕ ꯍꯁ ꯑꯩ ꯇꯣꯝꯕꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯑꯩ ꯇꯣꯝꯕꯤ ꯁꯤ ꯂꯩꯔꯦ ꯑꯩ ꯇꯣꯝꯕꯤ ꯁꯤꯅ ꯑꯩ ꯀꯥ ꯍꯩꯁ ꯐꯤꯕꯝꯁꯤꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯆꯥꯇꯣꯝꯕꯤꯒ ꯄꯨꯟꯅ ꯏꯆꯥꯇꯣꯝꯕꯤꯒ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯃꯤꯟꯅꯔꯒ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯍꯣꯔꯦꯟ ꯇꯧꯖꯔꯒꯦ ꯃꯁꯛ ꯈꯪꯉꯤ ꯆꯠꯂꯣ ꯌꯥꯔꯦ ꯆꯠꯂꯣ ꯆꯥꯛ ꯈꯨꯠꯀ ꯆꯥꯔꯨꯔꯣ ꯍꯥꯝꯗ꯭ꯔꯤꯌꯦ ꯈꯨꯠ ꯍꯥꯝꯕꯗꯤ ꯌꯥꯗꯕ꯭ꯔꯕ ꯐꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯤꯁꯨ ꯃꯌꯥꯝ ꯂꯥꯛꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯥꯇꯣꯝꯕꯤꯒꯤ ꯃꯁꯛꯁꯦ ꯑꯝꯇ ꯌꯦꯡꯊꯣꯛꯎ ꯀꯩꯅꯣ ꯂꯣꯏ ꯌꯦꯠꯁꯜꯂꯅꯤ ꯏꯆꯥꯇꯣꯝꯕꯤꯁꯦ ꯉꯁꯤꯗꯤ ꯍꯧꯗꯣꯡ ꯃꯥꯜ ꯂꯩꯔꯝꯃꯦ ꯍꯧꯗꯣꯡ ꯃꯌꯥꯎ ꯃꯥꯜ ꯂꯩꯔꯝꯃꯦ ꯃꯤꯌꯥꯎ ꯈꯣꯡ ꯉꯥꯎ ꯑꯝꯇ ꯈꯣꯡꯉꯣ ꯉꯥꯎ ꯈꯣꯡꯉꯣ ꯇꯔꯛꯀꯤ ꯈꯣꯡꯖꯜꯂꯣ ꯇꯔꯀꯤ ꯈꯣꯡꯖꯜꯂꯨ ꯀꯣꯂꯣꯝ ꯌꯦꯛꯁꯜꯂꯛꯑꯦ ꯁꯤ ꯌꯦꯡꯉꯨꯁꯦ ꯍꯦꯛꯇ ꯈꯪꯉꯦꯕ ꯌꯦꯡꯁꯜꯂꯨ ꯀꯩꯗꯧꯔꯒꯦ ꯇ꯭ꯔꯛꯀꯤ ꯑꯃꯇ ꯈꯣꯡꯍꯟꯒꯦ ꯉꯥꯏꯈꯣꯕ ꯇ꯭ꯔꯛꯀꯤ ꯑꯃꯇ ꯈꯣꯡꯉꯣ ꯑꯗꯩ ꯒꯧꯒꯧ ꯒꯧꯒꯧ ꯑꯝꯇ ꯍꯨꯏꯅ ꯈꯣꯡꯉꯣ ꯀꯃꯥꯏꯅ ꯈꯣꯡꯉꯤꯕ ꯃꯤꯌꯥꯎꯗꯤ ꯃꯤꯌꯥꯎ ꯀꯃꯥꯏ ꯈꯣꯡꯉꯣ ꯃꯤꯌꯥꯎꯗꯤ ꯃꯤꯌꯥꯎ ꯈꯣꯡꯉꯣ ꯉꯥꯎ ꯈꯣꯡ ꯉꯁꯥꯏ ꯏꯅꯝꯃꯅꯅꯦ ꯀꯨꯀꯤꯡ ꯈꯣꯡꯗꯣ ꯈꯣꯡꯉꯣ ꯀꯃꯥꯏꯅ ꯈꯣꯡꯕ ꯐꯔꯦ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯜꯂꯁꯤ ꯇꯣꯝꯕꯤ ꯕꯥꯏ ꯕꯥꯏ ꯆꯤꯆꯤ ꯕꯥꯏ ꯕꯥꯏ ꯚꯥꯏꯔꯦꯟ ꯍꯦꯟꯊꯣꯏꯅꯤ ꯁꯤꯅ ꯚꯥꯏꯔꯦꯟ ꯍꯦꯟꯊꯣꯏ ꯂꯣꯏꯁꯤꯜꯂꯁꯤ ꯁꯦ ꯄꯥꯏꯔꯣ ꯆꯥꯊꯣꯛꯑꯣ